1001 Arabian Nights-ki Marisuba episode asigi mamingna Hanuba amadi hui ani. Scheherazade na manaunupi Dinerzade amadi Sultan Daliba warigi manungda yauba wari amani. Ani suba Hanuba amadi hingsabagi marakta yanakhiba wafamgi matungina ani suba Hanuba asina magi angakpa wari edu liba horai. Hingchaba mayamgi nikthoren aibu amukta tabiyu. Aigi ichilinau nupa ahum sui. Ai amadi aiga lakminariba hui ani asi aigi iyamba singni. Aikhoibu pokpiramba pabungna sikhraba matungda mahakna yamlaba sanagi senyak lising ama thambirami. Paisa sing asi sijinaduna aikhoi ahumna chap manaba lalonbagi thabak tauba haurammi. Aikhoi ahumak lalonba oikhi. Atenba matamgi manungda aikhoigi pot yonaba dukan sing hangdokhi. Aigi iyamba khwaidagi ahal hui ani asigi maraktagi amana yumlonaba leibakta satuna lalonbagi thabak chatpa haurakhi. Mahakna atopa leibakta chatuna lalon pot punaba mahaki leijaba lanthon pumnamak yonthoklami. Mahaki khongchat adu chatpa haurami. Chahi ama chupna mahak mayumda halakhide. Chahi ama khara helaba matungda nongma chakniba nupa ama aigi dukanda lakhi. Mahakna aingonda nungairibra ibungo haina hanglakhi. Ainasu nungaijari haina khumkhi. Chakniba nupa aduna aingonda munna yenglaga hairakhi. Nang aibu masak khangba ngamdrabro. Masidagi aina mabu munna yengki. Aina munna yenglubadagidi khangle mahak atay kanasu oiramdre. Aigi iyamba ahal adune. Aina mabu aigi yumda kauksille. Aina mangonda mataw karamna ngasigi phibam asi oirakhibano haina hangki. Mahakna aingonda hairakhi. Ibungo aingonda makhatana wahang amata hanglagano. Aigi phibam asi nangna uriba asini. Aina nangonda ai mataw karamna sigi phibam asi oirakhibano haiba warising adu tamlaga aigi haukraba laibak thiraba matamsing adu amuk hana ningsingba pamdre. Masidagi aina aigi dukan adu thonglon sille iyambabu aina imungda pusille aduga ningthina irujathokpire. Aigi khwaidagi phajaba fijol sing puthokduna mabu setpire. Aina aigi dukandagi talakpa senpham sing masing thiduna yenglami. Aigi inakta senyek lising ani leiramkhi. Aina senyek lising ama iyambada pire. Aduga mahaki haukraba laibak thiraba thogdok pumnamak kaukthokro hairami. Iyambanasu aina piriba paisadu harauna laure. Masigi matungdagi aikhoi ani hanagi matawgumna nungsi chanana hingba haure. Matam khara leiraga aigi anisuba iyambasu magi leijaba lan thum pumnamak yonthoklaga atopa leibakta lalol itik tauba chatke haina hairare. Wafam asida aiga iyamba ahangana yamna kanna thingnaba hotnakhi. Adubu aikhoi anina haiba wafam amata mahakna tabiramde. Mahakna koina chatuna lalon itik tauba miyoi kharaga pullaga gari amada tongduna mahaki maraibak yengba chatkre. Mahaksu chahi ama leiraga iyamba ahalga chap manaba phibamda halakle. Aina mahakpusu ningthina yengsinbire. Aigi leijaba paisadagi senyak lising ama piduna magi hanagi dukan adu amuk hana hanghalle. Nongma aigi iyamba anina aigi inakta lakhi. Makhoi ani laklaga aikhoi ahum punna atopa leibakta lalon itik tauba chatsi haina haikhi. Ahanbada aina makhoi anigi wafam adu yakhide. Aina haikhi. Iyamba ani thabak asi hana su tawkhrabane. Aduga haujiksu amukasu tawnaba hairi. Iyamba anida kari thokibage haibado ningsingbidrabra. Adubu aina hairiba wafam adu tabidana makhoi anina hanjin hanjinna aibu themkhi.
ꯆꯍꯤ 5 ꯆꯨꯞꯅ ꯃꯈꯣꯏ ꯑꯅꯤꯅ ꯇꯠꯇꯅ ꯑꯩꯕꯨ ꯌꯥꯅꯕ ꯊꯦꯝꯕꯗꯒꯤ ꯑꯩꯁꯨ ꯃꯃꯩꯗ ꯃꯈꯣꯏꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨꯗ ꯌꯥꯈꯤ꯫ ꯑꯇꯣꯞꯄ ꯂꯩꯕꯥꯛꯇ ꯂꯂꯣꯟꯕ ꯆꯠꯅꯕꯒꯤ ꯄꯣꯠ ꯆꯩ ꯂꯩꯗꯨꯅ ꯁꯦꯝ ꯁꯥꯕ ꯍꯧꯔꯛꯄ ꯃꯇꯝꯗꯗꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯅꯥꯛꯇ ꯄꯩꯁꯥ ꯑꯃ ꯐꯥꯎꯕ ꯂꯩꯔꯝꯗꯦ꯫ ꯑꯩꯅ ꯏꯌꯥꯝꯕ ꯑꯅꯤꯗ ꯄꯤꯈꯤꯕ ꯄꯩꯁꯥ 1,000ꯗꯨ ꯃꯈꯣꯏ ꯑꯅꯤꯅ ꯂꯣꯏꯅ ꯂꯣꯏꯁꯤꯟꯈꯤꯔꯝꯃꯤ꯫ ꯑꯩꯁꯨ ꯃꯈꯥ ꯇꯥꯅ ꯃꯈꯣꯏꯗ ꯀꯟꯅ ꯇꯛꯁꯜꯂꯝꯗ꯭ꯔꯦ꯫ ꯑꯩꯒꯤ ꯂꯩꯖꯔꯤꯕ ꯄꯩꯁꯥ 3,000 ꯑꯗꯨ ꯄꯨꯊꯣꯛꯇꯨꯅ ꯑꯩꯈꯣꯏ ꯑꯍꯨꯝꯅ ꯄꯩꯁꯥ 1,000 ꯌꯦꯟꯅꯔꯦ꯫ ꯂꯦꯝꯍꯧꯔꯤꯕ 3,000 ꯑꯃꯅ ꯑꯩꯅ ꯑꯩꯒꯤ ꯌꯨꯝꯒꯤ ꯀꯥꯆꯤꯟ ꯑꯃꯗ ꯀꯅꯥꯁꯨ ꯈꯪꯍꯟꯗꯅ ꯐꯨꯝꯗꯨꯅ ꯂꯣꯠꯁꯤꯜꯂꯦ꯫ ꯏꯆꯤꯜ ꯏꯅꯥꯎ ꯑꯩꯈꯣꯏ ꯑꯍꯨꯝ ꯆꯪꯂꯒ ꯌꯥꯝꯂꯕ ꯂꯂꯣꯟ ꯄꯣꯠꯁꯤꯡ ꯂꯩꯔꯦ꯫ ꯑꯗꯨꯒ ꯖꯍꯥꯖ ꯑꯃ ꯄꯤꯛ ꯊꯟꯅ ꯄꯣꯠ ꯆꯩꯁꯤꯡ ꯑꯗꯨ ꯍꯥꯞꯂꯦ꯫ ꯑꯩꯈꯣꯏ ꯑꯍꯨꯝꯒꯤ ꯑꯇꯣꯞꯄ ꯂꯩꯕꯥꯛꯇ ꯆꯠꯇꯨꯅ ꯂꯂꯣꯟꯕꯒꯤ ꯈꯣꯡꯆꯠ ꯑꯗꯨ ꯆꯠꯄ ꯍꯧꯔꯦ꯫ ꯊꯥ 2 ꯆꯨꯞꯅ ꯖꯍꯥꯖ ꯊꯧꯔꯛꯄꯅ ꯑꯩꯈꯣꯏ ꯁꯃꯨꯗ꯭ꯔ ꯈꯣꯡꯕꯥꯜ ꯑꯃꯗ ꯊꯨꯡꯂꯦ꯫ ꯃꯐꯝ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯃꯇꯝ ꯈꯔ ꯂꯩꯗꯨꯅ ꯌꯥꯝꯅ ꯅꯤꯡꯊꯤꯅ ꯄꯣꯠ ꯆꯩ ꯌꯣꯜꯂꯦ꯫ ꯃꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯑꯇꯣꯞꯄ ꯂꯂꯣꯟ ꯄꯣꯠꯁꯤꯡ ꯇꯤꯛꯂꯒ ꯑꯇꯣꯞꯄ ꯂꯩꯕꯥꯛ ꯑꯃꯗ ꯌꯣꯟꯅꯕ ꯆꯠꯂꯝꯃꯤ꯫ ꯑꯩꯅ ꯅꯣꯡꯃ ꯁꯃꯨꯗ꯭ꯔ ꯃꯄꯥꯟꯗ ꯂꯦꯞꯇꯨꯅ ꯁꯃꯨꯗ꯭ꯔꯒꯤ ꯐꯖꯔꯕ ꯏꯁꯤꯡꯁꯤꯡ ꯌꯦꯡꯂꯤꯉꯩꯗ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕꯤ ꯅꯨꯄꯤ ꯑꯃ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯥꯛꯈꯤ꯫ ꯃꯍꯥꯛꯅ ꯁꯦꯠꯂꯛꯄ ꯐꯤꯖꯣꯜ ꯑꯗꯨꯗꯤ ꯁꯦꯒꯥꯏ ꯇꯨꯒꯥꯏꯕ ꯑꯃꯣꯠꯄ ꯑꯣꯏꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯥꯛꯂꯒ ꯑꯩꯒꯤ ꯏꯈꯨꯠꯇ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯆꯨꯞꯈꯤ꯫ ꯑꯗꯨꯒ ꯑꯩꯒ ꯃꯥꯒ ꯂꯨꯍꯣꯡꯂꯁꯤ ꯍꯥꯏꯅ ꯀꯟꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯍꯥꯛꯁꯨ ꯑꯩꯈꯣꯏꯒ ꯂꯣꯏꯅꯅ ꯖꯍꯥꯖꯗ ꯇꯣꯡꯗꯨꯅ ꯂꯥꯛꯀꯦ ꯍꯥꯏꯔꯛꯈꯤ꯫ ꯑꯍꯥꯟꯕꯗ ꯑꯩꯅ ꯁꯛꯈꯪꯗꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨ ꯌꯥꯈꯤꯗꯦ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯍꯟꯅ ꯍꯟꯅ ꯂꯨꯍꯣꯡꯂꯁꯤ ꯍꯥꯏꯖꯈꯤ꯫ ꯃꯥꯅ ꯑꯩꯉꯣꯟꯗ ꯍꯥꯏꯈꯤ ꯃꯍꯥꯛ ꯑꯩꯕꯨ ꯌꯥꯝꯅ ꯅꯤꯡꯊꯤꯅ ꯌꯦꯡꯁꯤꯟꯒꯅꯤ ꯑꯃꯗꯤ ꯌꯥꯝꯅ ꯑꯐꯕ ꯃꯇꯨ ꯑꯃ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯋꯥꯁꯛꯈꯤ꯫ ꯃꯃꯩꯊꯪꯗ ꯑꯩꯅꯁꯨ ꯅꯨꯄꯤꯗꯨꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯣ ꯌꯥꯈꯤ꯫ ꯑꯩꯅ ꯃꯍꯥꯛꯀꯤ ꯐꯖꯔꯕ ꯐꯤꯖꯣꯜ ꯈꯔ ꯂꯩꯕꯤꯔꯦ꯫ ꯑꯩꯒ ꯃꯥꯒ ꯂꯨꯍꯣꯡꯂꯦ꯫ ꯃꯥꯒ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡꯗ ꯖꯍꯥꯖꯗ ꯃꯥꯕꯨꯁꯨ ꯍꯥꯞꯇꯨꯅ ꯑꯩꯈꯣꯏ ꯄꯨꯟꯅ ꯃꯈꯥ ꯇꯥꯕ ꯂꯂꯣꯟ ꯏꯇꯤꯛ ꯇꯧꯅꯕ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯑꯃꯨꯛ ꯖꯍꯥꯖ ꯊꯧꯗꯨꯅ ꯂꯥꯛꯈꯤ꯫ ꯑꯩꯈꯣꯏꯒꯤ ꯁꯃꯨꯗ꯭ꯔꯒꯤ ꯈꯣꯡꯆꯠꯀꯤ ꯃꯅꯨꯡꯗ ꯑꯩꯅ ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯑꯐꯕ ꯃꯒꯨꯟ ꯀꯌꯥ ꯑꯃ ꯈꯪꯕ ꯉꯝꯈꯤ꯫ ꯃꯁꯤꯗꯒꯤ ꯑꯩꯅꯁꯨ ꯃꯥꯕꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯅꯨꯡꯁꯤꯕ ꯍꯦꯜꯂꯛꯈꯤ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯌꯥꯝꯕ ꯑꯅꯤꯅ ꯑꯩꯒꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯔꯕ ꯄꯨꯟꯁꯤ ꯑꯗꯨꯕꯨ ꯎꯕꯗ ꯌꯥꯝꯅ ꯀꯜꯂꯛꯄ ꯍꯧꯔꯛꯈꯤ꯫ ꯃꯈꯣꯏ ꯑꯅꯤ ꯆꯪꯂꯒ ꯑꯩꯕꯨ ꯍꯥꯠꯅꯕ ꯊꯧꯔꯥꯡ ꯇꯧꯕ ꯍꯧꯈꯤ꯫ ꯅꯣꯡꯃ ꯑꯍꯤꯡ ꯑꯃ ꯑꯩꯈꯣꯏ ꯄꯨꯟꯅ ꯇꯨꯝꯂꯤꯉꯩꯗ ꯑꯩꯒꯤ ꯏꯌꯥꯝꯕ ꯑꯅꯤꯅ ꯑꯩ ꯑꯃꯗꯤ ꯑꯩꯒꯤ ꯅꯨꯄꯤꯕꯨ ꯁꯃꯨꯗ꯭ꯔꯒꯤ ꯏꯌꯥꯏꯗ ꯂꯪꯊꯈꯤ꯫ ꯑꯩꯒꯤ ꯅꯨꯄꯤꯗꯣ ꯑꯁꯦꯡꯕꯗꯗꯤ ꯂꯥꯏꯔꯦꯝꯕꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯩꯕꯨ ꯏꯌꯥꯏꯗ ꯏꯔꯥꯛꯅꯒꯗꯕꯗꯒꯤ ꯀꯟꯕꯤꯔꯝꯃꯤ꯫ ꯑꯩꯈꯣꯏ ꯑꯅꯤ ꯃꯥꯅ ꯑꯩꯕꯨ ꯏꯔꯣꯏꯗꯨꯅ ꯄꯨꯔꯒ ꯑꯇꯣꯞꯄ ꯏꯁꯤꯡꯅ ꯏꯀꯣꯏ ꯀꯣꯏꯁꯟꯕ ꯂꯝ ꯑꯃꯗ ꯂꯥꯛꯈꯤ꯫ ꯃꯍꯥꯛꯅ ꯅꯣꯡ ꯉꯥꯟꯒꯗꯕ ꯈꯔ ꯋꯥꯠꯂꯤꯉꯩꯗ ꯑꯩꯉꯣꯟꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯏꯕꯨꯡꯉꯣ, ꯑꯩꯅ ꯅꯪꯕꯨ ꯏꯍꯥꯟ ꯍꯥꯟꯕ ꯑꯣꯏꯅ ꯁꯃꯨꯗ꯭ꯔꯒꯤ ꯈꯣꯡꯕꯥꯜ ꯑꯃꯗ ꯎꯈꯤ꯫ ꯑꯩꯅ ꯅꯪꯕꯨ ꯎꯕꯗ ꯈꯪꯍꯧꯗꯅ ꯊꯃꯣꯏꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯑꯃ ꯐꯥꯎꯈꯤ꯫ ꯃꯁꯤꯗꯒꯤ ꯑꯩꯅ ꯅꯪꯕꯨ ꯑꯐꯕ ꯅꯔꯝꯆꯠꯄꯨ ꯆꯥꯡꯌꯦꯡ ꯇꯧꯒꯦ ꯈꯟꯈꯤ꯫ ꯑꯗꯨꯅ ꯑꯩꯅ ꯅꯪꯒꯤ ꯅꯃꯥꯡꯗ ꯐꯤꯖꯦꯠ ꯐꯤꯒꯥꯏ ꯁꯦꯠꯄ ꯅꯨꯄꯤ ꯑꯃꯒꯤ ꯁꯛꯇꯝꯗ ꯂꯥꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯪꯅ ꯑꯩꯅ ꯍꯥꯏꯖꯕ ꯋꯥ ꯌꯥꯕꯤꯗꯨꯅ ꯑꯩꯕꯨ ꯂꯧꯁꯤꯟꯕꯤꯈꯤ꯫ ꯑꯗꯨꯅ ꯏꯕꯨꯡꯉꯣ, ꯉꯁꯤ ꯑꯩꯅ ꯅꯪꯒꯤ ꯊꯋꯥꯏ ꯀꯟꯗꯨꯅ ꯃꯗꯨꯒꯤ ꯂꯃꯟ ꯁꯤꯡꯂꯕꯅꯤ꯫ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯣꯏꯔꯕꯁꯨ ꯑꯩ ꯅꯪꯒꯤ ꯅꯌꯥꯝꯕ ꯑꯅꯤꯗꯣ ꯃꯕꯨꯛ ꯌꯥꯝꯅ ꯐꯠꯇꯦ, ꯌꯥꯝꯅ ꯁꯥꯎꯅꯤꯡꯉꯤ꯫ ꯑꯩꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯊꯋꯥꯏ ꯍꯦꯛ ꯂꯧꯗ꯭ꯔꯤꯕ ꯐꯥꯎꯕ ꯅꯨꯡꯉꯥꯏꯅ ꯂꯩꯇꯥꯅ ꯂꯩꯕ ꯁꯨꯡꯉꯝ ꯍꯦꯛ ꯉꯝꯂꯔꯣꯏ꯫ ꯑꯩꯅ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯔꯤꯕꯤ ꯂꯥꯏꯔꯦꯝꯕꯤ ꯅꯨꯄꯤ ꯑꯗꯨꯗ ꯃꯥꯅ ꯑꯩꯒꯤꯗꯃꯛꯇ ꯇꯧꯕꯤꯈꯤꯕ ꯃꯌꯥꯝ ꯑꯗꯨꯒꯤꯗꯃꯛꯇ ꯍꯟꯅ ꯍꯟꯅ ꯊꯥꯒꯠꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯏꯌꯥꯝꯕ ꯑꯅꯤꯒꯤ ꯊꯋꯥꯏꯗꯗꯤ ꯀꯟꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯖꯈꯤ꯫ ꯑꯩꯅ ꯃꯥꯒꯤ ꯈꯝ ꯊꯦꯡꯅ ꯁꯥꯎꯔꯕ ꯑꯁꯥꯎꯕ ꯑꯗꯨꯕꯨ ꯐꯥꯊꯅꯕ ꯀꯟꯅ ꯍꯣꯠꯅꯈꯤ꯫ ꯃꯍꯥꯛꯅ ꯑꯩꯕు ꯃꯤꯀꯨꯞ ꯑꯃꯒꯤ ꯃꯅꯨꯡꯗ ꯄꯥꯏꯗꯨꯅ ꯄꯨꯔꯒ ꯑꯩꯒꯤ ꯌꯨꯝꯒꯤ ꯌꯨꯝꯊꯛꯇ ꯄꯨꯔꯛꯂꯝꯃꯤ꯫
ꯑꯩꯕꯨ ꯌꯨꯝꯊꯛꯇ ꯊꯅꯝꯂꯒ ꯃꯍꯥꯛ ꯈꯨꯗꯛ ꯑꯗꯨꯗ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈꯤ꯫ ꯌꯨꯝ ꯌꯧꯔꯕꯗ ꯑꯩꯅ ꯌꯨꯝꯊꯛꯇꯒꯤ ꯀꯨꯝꯊꯔꯦ꯫ ꯌꯨꯝꯒꯤ ꯊꯣꯡ ꯍꯥꯡꯗꯣꯛꯂꯒ ꯃꯅꯨꯡꯗ ꯆꯪꯂꯦ꯫ ꯑꯩꯅ ꯊꯥꯏꯅ ꯏꯃꯨꯡꯒꯤ ꯀꯥꯆꯤꯟ ꯑꯃꯗ ꯇꯧꯊꯣꯛꯇꯨꯅ ꯐꯨꯝꯈꯤꯕ ꯄꯩꯁꯥ 3,000 ꯑꯗꯨ ꯂꯧꯊꯣꯛꯂꯦ꯫ ꯑꯩꯅ ꯊꯥꯏꯅ ꯗꯨꯀꯥꯟ ꯐꯝꯂꯝꯕ ꯃꯐꯝ ꯑꯗꯨꯗ ꯆꯠꯂꯦ꯫ ꯗꯨꯀꯥꯟ ꯑꯃꯨꯛꯀ ꯍꯟꯅ ꯍꯥꯡꯗꯣꯛꯂꯦ꯫ ꯌꯨꯝꯊꯪꯅꯕꯗ ꯂꯩꯕ ꯂꯂꯣꯟ ꯏꯇꯤꯛ ꯇꯧꯃꯤꯟꯅꯕ ꯏꯃꯥꯟꯅꯕ ꯃꯔꯨꯞꯁꯤꯡꯅ ꯑꯩꯅ ꯍꯜꯂꯛꯄ ꯎꯕꯗ ꯑꯩꯕꯨ ꯊꯥꯒꯠ ꯋꯥꯍꯩ ꯇꯔꯥꯝꯅ ꯑꯣꯛꯂꯝꯃꯤ꯫ ꯗꯨꯀꯥꯟ ꯊꯣꯡ ꯂꯣꯟꯁꯤꯜꯂꯒ ꯑꯩꯅ ꯌꯨꯝꯗ ꯍꯜꯂꯛꯄ ꯃꯇꯝꯗ ꯃꯃꯥꯏ ꯃꯃꯤꯠꯇ ꯑꯋꯥꯕꯒꯤ ꯃꯁꯛ ꯑꯣꯏꯔꯕ ꯍꯨꯏ ꯑꯃꯨꯕ ꯑꯅꯤꯈꯛ ꯌꯨꯝꯗ ꯑꯩ ꯎꯅꯕ ꯂꯥꯛꯈꯤ꯫ ꯍꯨꯏꯁꯤꯡ ꯑꯗꯨꯕꯨ ꯎꯕꯗ ꯑꯩ ꯌꯥꯝꯅ ꯉꯛꯈꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯔꯝꯕꯤ ꯂꯥꯏꯔꯦꯝꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯑꯃꯨꯛ ꯍꯟꯅ ꯑꯩꯒꯤ ꯏꯃꯥꯡꯗ ꯊꯣꯛꯂꯛꯈꯤ꯫ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯏꯕꯨꯡꯉꯣ, ꯍꯨꯏꯁꯤꯡ ꯑꯁꯤ ꯎꯕꯗ ꯅꯪ ꯄꯥꯈꯠꯄ ꯐꯥꯎꯒꯅꯨ꯫ ꯍꯨꯏꯁꯤꯡ ꯑꯁꯦ ꯅꯪꯒꯤ ꯃꯕꯨꯛ ꯐꯠꯇ꯭ꯔꯕ ꯅꯌꯥꯝꯕꯁꯤꯡ ꯑꯗꯨꯅ ꯑꯣꯟꯕꯅꯤ꯫ ꯑꯩꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯃꯈꯣꯏꯅ ꯇꯧꯈꯤꯕ ꯃꯔꯥꯜ ꯑꯗꯨꯒꯤꯗꯃꯛꯇ ꯆꯍꯤ 10 ꯍꯨꯏ ꯑꯣꯟꯗꯨꯅ ꯂꯩꯅꯕ ꯁꯥꯞ ꯇꯧꯔꯕꯅꯤ꯫ ꯂꯥꯏꯔꯦꯝꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯃꯥꯕꯨ ꯎꯅꯤꯡꯂꯛꯄ ꯃꯇꯝꯗ ꯀꯗꯥꯏꯗ ꯑꯃꯗꯤ ꯃꯇꯧ ꯀꯔꯝꯅ ꯎꯅꯕ ꯐꯪꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯇꯥꯛꯂꯝꯂꯒ ꯃꯍꯥꯛ ꯑꯃꯨꯛ ꯍꯟꯅ ꯃꯥꯡꯈ꯭ꯔꯦ꯫ ꯆꯍꯤ 10ꯒꯤ ꯃꯇꯝ ꯑꯗꯨ ꯅꯛꯁꯤꯜꯂꯛꯂꯦ꯫ ꯑꯩ ꯂꯥꯏꯔꯦꯝꯕꯤ ꯅꯨꯄꯤ ꯑꯗꯨꯕꯨ ꯊꯤꯕ ꯁꯣꯔꯣꯛ ꯑꯁꯤꯗ ꯂꯥꯛꯂꯝꯕꯅꯤ꯫ ꯑꯩꯅ ꯂꯥꯛꯄꯗ ꯂꯂꯣꯟꯕ ꯅꯨꯄꯥ ꯑꯁꯤꯒ ꯁꯖꯤ ꯑꯃꯣꯝ ꯄꯨꯔꯛꯄ ꯍꯅꯨꯕ ꯑꯁꯤꯒ ꯂꯩꯔꯝꯕ ꯊꯦꯡꯅꯕꯗꯒꯤ ꯑꯩꯁꯨ ꯃꯐꯝ ꯑꯁꯤꯗ ꯃꯈꯣꯏꯒ ꯄꯨꯟꯅ ꯂꯩꯔꯝꯕꯅꯤ꯫ ꯃꯁꯤ ꯑꯩꯒꯤ ꯑꯉꯛꯄ ꯋꯥꯔꯤ ꯑꯗꯨꯅꯤ꯫ ꯍꯦ ꯍꯤꯡꯆꯥꯕ ꯄꯨꯝꯅꯃꯛꯀꯤ ꯅꯤꯡꯊꯧꯔꯦꯜ, ꯅꯪꯅ ꯑꯩꯒꯤ ꯋꯥꯔꯤ ꯑꯁꯤ ꯇꯥꯕꯗ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯑꯉꯛꯄ ꯑꯗꯨ ꯐꯥꯎꯗꯕ꯭ꯔꯣ?" ꯋꯥꯔꯤ ꯇꯥꯔꯤꯕ ꯍꯤꯡꯆꯥꯕ ꯑꯗꯨꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ, "ꯍꯣꯏ, ꯑꯆꯨꯝꯕꯅꯤ꯫ ꯅꯪꯒꯤ ꯋꯥꯔꯤ ꯑꯁꯤ ꯇꯁꯦꯡꯅ ꯌꯥꯝꯅ ꯑꯉꯛꯄ ꯋꯥꯔꯤ ꯑꯃꯅꯤ꯫ ꯑꯩꯅ ꯂꯂꯣꯟꯕ ꯅꯨꯄꯥ ꯑꯁꯤꯒꯤ ꯂꯦꯝꯍꯧꯔꯤꯕ ꯗꯟꯗꯤ ꯑꯗꯨ ꯈꯔ ꯑꯃꯗꯤ ꯀꯣꯛꯄꯤꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯁꯨ ꯑꯩꯅ ꯃꯥꯕꯨ ꯗꯟꯗꯤꯗꯤ ꯄꯤꯈꯤꯒꯅꯤ." ꯃꯁꯤꯒꯤ ꯃꯊꯪꯗ 3ꯁꯨꯕ ꯍꯅꯨꯕ ꯑꯗꯨꯅ ꯍꯤꯡꯆꯥꯕꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯒ ꯃꯃꯥꯡꯒꯤ ꯍꯅꯨꯕ ꯑꯅꯤꯅ ꯍꯥꯏꯈꯤꯕ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯍꯥꯏꯔꯛꯏ꯫ ꯃꯍꯥꯛꯁꯨ ꯌꯥꯝꯅ ꯑꯉꯛꯄ ꯋꯥꯔꯤ ꯑꯃ ꯂꯤꯒꯦ ꯇꯥꯕꯤꯌꯨ ꯍꯥꯏꯔꯛꯏ꯫ ꯃꯥꯅ ꯂꯤꯒꯗꯧꯔꯤꯕ ꯋꯥꯔꯤ ꯑꯁꯤꯅ ꯍꯅꯨꯕ ꯑꯅꯤ ꯑꯁꯤꯒꯤ ꯋꯥꯔꯤꯗꯒꯤ ꯉꯛꯄ ꯁꯣꯏꯗꯅ ꯍꯦꯟꯒꯅꯤ ꯍꯥꯏꯅ ꯍꯥꯏꯔꯛꯏ꯫ ꯃꯍꯥꯛꯀꯤ ꯋꯥꯔꯤ ꯑꯁꯤꯅ ꯏꯍꯦꯟ ꯍꯦꯟꯅ ꯉꯛꯂꯕꯗꯤ ꯂꯂꯣꯟꯕ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯔꯥꯟ ꯑꯁꯦ ꯄꯨꯝꯀꯣꯛ ꯀꯣꯛꯊꯣꯛꯄꯤꯌꯨ ꯍꯥꯏꯖꯔꯝꯃꯤ꯫ ꯋꯥꯐꯝ ꯑꯁꯤ ꯌꯥꯅꯔꯕ ꯃꯇꯨꯡꯗ 3ꯁꯨꯕ ꯍꯅꯨꯕꯅ ꯃꯥꯒꯤ ꯑꯉꯛꯄ ꯋꯥꯔꯤ ꯑꯗꯨ ꯂꯤꯕ ꯍꯧꯔꯛꯈꯤ꯫ 3ꯁꯨꯕ ꯍꯅꯨꯕ ꯑꯁꯤꯅ ꯌꯥꯝꯅ ꯍꯩꯁꯤꯡꯅ ꯃꯉꯣꯟꯗ ꯊꯣꯛꯈꯤꯕ ꯌꯥꯝꯅ ꯍꯦꯟꯅ ꯉꯛꯂꯕ ꯋꯥꯔꯤ ꯑꯃ ꯂꯤꯗꯨꯅ ꯍꯤꯡꯆꯥꯕ ꯑꯗꯨꯗ ꯇꯥꯍꯟꯈꯤ꯫ ꯋꯥꯔꯤ ꯑꯁꯤꯅ ꯃꯈꯣꯏ ꯑꯅꯤꯅ ꯂꯤꯈꯤꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨꯗꯒꯤ ꯌꯥꯝꯅ ꯍꯦꯟꯅ ꯉꯛꯄ ꯍꯦꯜꯂꯝꯃꯤ꯫ ꯍꯤꯡꯆꯥꯕꯅꯁꯨ 3ꯁꯨꯕ ꯍꯅꯨꯕꯒꯤ ꯋꯥꯔꯤ ꯇꯥꯔꯕꯗ ꯌꯥꯝꯅ ꯉꯛꯂꯝꯃꯤ ꯑꯃꯗꯤ ꯄꯦꯜꯂꯝꯃꯤ꯫ ꯑꯉꯛꯄ ꯋꯥꯔꯤ ꯑꯗꯨ ꯇꯥꯔꯕ ꯃꯇꯨꯡꯗ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯤꯡꯆꯥꯕ ꯑꯗꯨꯅ ꯂꯂꯣꯟꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯔꯥꯜ ꯑꯗꯨ ꯄꯨꯝꯀꯣꯛ ꯀꯣꯛꯊꯣꯛꯄꯤꯈꯤ꯫ ꯍꯤꯡꯆꯥꯕꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯂꯂꯣꯟꯕ ꯅꯨꯄꯥ, ꯅꯪ ꯅꯔꯥꯏꯕꯛ ꯌꯥꯝꯅ ꯐꯕ ꯃꯤꯑꯣꯏꯅꯤ꯫ ꯅꯪꯒꯤ ꯅꯊ꯭ꯋꯥꯏ ꯀꯟꯅꯕꯒꯤꯗꯃꯛꯇ ꯅꯪꯒꯤ ꯃꯔꯨꯞ ꯍꯅꯨꯕ 3 ꯑꯁꯤꯅ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯕꯤꯔꯦ꯫ ꯅꯪꯅ ꯃꯈꯣꯏ 3ꯕꯨ ꯅꯊꯃꯣꯏ ꯁꯦꯡꯅ ꯊꯥꯒꯠꯄ ꯋꯥꯍꯩ ꯍꯥꯏꯌꯨ." ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯍꯤꯡꯆꯥꯕ ꯑꯗꯨ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯂꯤꯅꯔꯤꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯥꯡꯈ꯭ꯔꯦ꯫ ꯂꯂꯣꯟꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯥꯒꯤ ꯃꯔꯨꯞ ꯍꯅꯨꯕ 3 ꯑꯗꯨꯕꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯈꯨꯠ ꯂꯣꯟꯅꯗꯨꯅ ꯈꯨꯔꯨꯝꯖꯔꯒ ꯊꯥꯒꯠꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯄꯨꯝꯅꯃꯛ ꯑꯃꯅ ꯑꯃꯕꯨ ꯀꯥꯏꯅꯕꯒꯤ ꯕꯤꯗꯥꯏ ꯄꯤꯔꯝꯂꯒ ꯃꯥꯒꯤ ꯂꯝꯕꯤꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯑꯃꯨꯛ ꯆꯠꯅꯈꯤ꯫ ꯂꯂꯣꯟꯕ ꯅꯨꯄꯥꯁꯨ ꯃꯌꯨꯝꯗ ꯃꯇꯨ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯍꯜꯂꯛꯈꯤ꯫ ꯄꯨꯟꯁꯤ ꯆꯨꯞꯄ ꯃꯥꯒꯤ ꯅꯨꯡꯁꯤꯔꯕ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡꯒ ꯂꯣꯏꯅꯅ ꯅꯨꯡꯉꯥꯏꯅ ꯂꯦꯟꯈꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯁꯦꯍꯦꯔꯥꯖꯥꯗꯦꯅ ꯃꯥꯒꯤ ꯅꯤꯄꯥ ꯁꯨꯜꯇꯥꯟꯗ ꯍꯥꯏꯔꯛꯏ, "ꯃꯇꯤꯛ ꯃꯒꯨꯟ ꯂꯩꯔꯕ ꯁꯨꯜꯇꯥꯟ ꯏꯕꯨꯡꯉꯣ, ꯅꯅꯥꯏ-ꯅꯨꯕꯤꯅ ꯂꯤꯈꯤꯕ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯌꯥꯝꯅ ꯑꯉꯛꯄ ꯑꯃꯗꯤ ꯅꯨꯡꯉꯥꯏꯕ ꯑꯣꯏꯔꯕꯁꯨ ꯍꯧꯖꯤꯛꯁꯨ ꯋꯥꯔꯤ ꯑꯃꯒ ꯂꯩꯔꯤ꯫ ꯋꯥꯔꯤ ꯑꯗꯨꯗꯤ ꯉꯥ ꯐꯥꯕ ꯅꯨꯄꯥ ꯑꯃꯒꯤ ꯌꯥꯝꯅ ꯑꯉꯛꯄ ꯋꯥꯔꯤ ꯑꯃꯅꯤ꯫ ꯋꯥꯔꯤ ꯑꯁꯤꯗꯒꯤ ꯑꯍꯜ 3ꯅ ꯂꯤꯈꯤꯕ ꯋꯥꯔꯤ ꯑꯁꯤꯅ ꯍꯦꯟꯅ ꯑꯉꯛꯄ ꯑꯣꯏꯒꯅꯤ ꯍꯥꯏꯕ ꯑꯩ ꯊꯥꯖꯗꯦ." ꯁꯨꯜꯇꯥꯟꯅ ꯁꯦꯍꯦꯔꯥꯖꯥꯗꯦꯗ ꯉꯥ ꯐꯥꯕꯒꯤ ꯋꯥꯔꯤ ꯑꯗꯨ ꯑꯃꯨꯛ ꯂꯤꯕ ꯍꯧꯔꯣ ꯍꯥꯏꯔꯛꯈꯤ꯫
ꯃꯇꯥꯡ ꯑꯁꯤꯗ 1001 ꯑꯔꯥꯕꯤꯌꯥꯟ ꯅꯥꯏꯠꯁꯀꯤ ꯃꯔꯤꯁꯨꯕ ꯏꯄꯤꯁꯣꯗꯀꯤ ꯋꯥꯔꯤ ꯂꯣꯏꯖꯔꯦ꯫ ꯃꯈꯥ ꯇꯥꯕ ꯉꯥ ꯐꯥꯕ ꯅꯨꯄꯥ ꯑꯃꯒꯤ ꯑꯉꯛꯄ ꯋꯥꯔꯤ ꯑꯃ ꯑꯃꯨꯛ ꯍꯌꯦꯡ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯀꯔꯤꯒꯨꯝꯕ ꯑꯃꯇꯪ ꯃꯌꯥꯝꯗ ꯍꯥꯏꯖꯒꯦ, ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯃꯤꯅꯤꯡ ꯍꯟꯗꯣꯛꯄ ꯑꯃꯗꯤ ꯄꯥꯊꯣꯛꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯖꯕꯅꯤ꯫ ꯑꯗꯨꯅ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ, ꯀꯃꯦꯟ ꯑꯃꯗꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ꯫ ꯃꯌꯥꯝꯒꯤ ꯆꯤꯜꯂꯕ ꯃꯇꯝꯒꯤ ꯃꯅꯨꯡꯗ ꯉꯥꯏꯍꯥꯛ ꯄꯣꯊꯥꯕꯗ ꯃꯇꯦꯡ ꯑꯣꯏꯅꯕ ꯈꯟꯖꯗꯨꯅ ꯆꯦꯅꯦꯜ ꯑꯁꯤꯅ ꯍꯣꯠꯅꯖꯕꯅꯤ꯫ ꯑꯔꯣꯏꯕꯗ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯕꯒꯤꯗꯃꯛꯇ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ꯫